Kerala ki Samudra Khongbal Ngarang Longkhiba Liberia ki flag Thatpa cargo vessel Amage crew members sing amadi khudongthiningai OIBA cargo da YOUBA container khara Samudra da CHENTHAKHI ngarang numidang WAIRAM LOINANA ngasi ANGANBA AYUK FOUBA board ta LEIRAMKHI ADUBU Indian Navy na KANKHI HAINA FONGDOKRALI Liberia ki firal Thatpa cargo vessel ama OIBA MSC ELSA3 na Kochi gi Khanongpok thangba sarukta nautical miles lapna leiduna khudongthiningai oiba cargo leiba container sing samudra da tauthaki adubu Indian Navy na khudongthiningai oiba fibamdagi crew member ahum ngaktokre loinana foreign leiba ki crew kunmari mag asoi angam yaudana leire haina phongdoki ahenba thoidokpa amata thokidrabasu vessel adudi makhatana isingda chenthakre loinana Indian Navy amasung Coast Guard ki ship singna mafam aduda leiriba fibam adu yengsinki amasung assess tawkre Coast Guard ki ship saksam amasung Dornier aircraft amaga loinana oil spill hannaba honakre authority singna samudra da chentharakpa yaba cargo amata yaudana ba Jackson Thorang lokhatkre